Hypertension dagi matau karamna ngakthokadagi haibagi matangda tha ama chupna chatharakiba World Hypertension Day English ingani kunmanga ki thorang ngasi loshinkre. Directorate of Health Services ki State NCD Division National Health Mission Manipur na silaga Hotel Imolesta pangthokpa thoram aduda Health Services ki Director Dr. Chambu Gonmei, Family Welfare ki Director Dr. N. Hemantakumar amati NPNCD ki State Nodal Officer Dr. Y. Premchandrana President Member Singh Oina Sarugya ki Measure your blood pressure accurately, control it, live longer haiba theme da pangthokiba thoram aduga mari leinana Dr. Chambu Gonmei na hai Non-Communicable Disease NCD asi aikoigi punsi mahing amasung chinjak na uhelakpa leina singni masida BP wangba hairagasu khangnaba hypertension hairiba leina asi haujikki matamda yamna naganba leina ama oiri hakchang ka hena noikhatlaklabadi leina asi nabi yawi yumgi ahalaman hypertension naba yawbadagi genetically naba yawdabasu natte Hypertension dagi ngakthokke hairabadi punsi mahing amasung chinjakta ahongba thambagi tangai fadaba chawna lei maru oina thum amadi red meat chabagi chang ngammiba makhei hantahanduna manamasing chaba amadi numit khudingi exercise tawba yamna mathau tai karigumba hypertension asi control tawraga thamhaudrabadi heart ta akaiba kaya laktuna heart attack phauba tawrakpagi oithokpa lei masida fibam lushin khrabadi Siba fauba yaunaribani masi pumnamak thoktanaba amadi miyamda hypertension gi wakhalon mapung pana lehenanabagi pandamda World Hypertension Day asi tha ama chupna pangtokpani haina Dr. Chambu Gonmeina makhatana phongdokhi Hypertension BP wangba kasi ni dana apaina 1 month long apaisi tawduna leirabne hujikse campaign tawduna leirabne abdi apaisi koi lifestyle se apaisi yam section de chaba thapki hayo thum yam chaba singse muru wena apaisi BP si yam wangale aduna sidigi complication amung la heart problem la natraga stroke to rani asumhaina sigi complication digi BP wang digi ayam si aduna yabam kai hasang phanan leise hari kai lifestyle si daka wai aduga genetically family history digi mapa mama khangge all brothers sisters kai from digi so kai genes digi so genetic is side from digi so kai BP si sumhaina so wang dia family so lai dana mkhoisina so henna tiksinga du ba de thum se cha de da yabam khai de fats and red meat ba singba yan sing se han tho aduna akoi gi yabam khai de kaina green vegetables ba yama jinja ba organic ba jinja su ba cha ba ju exercise ba morning exercise morning walk sing se yamna akoigi lifestyle se change ama pura ta already akoi phagni adoga akoi weight hingatwa obesity hena apena uk chau thu ga those things they are more prone to this thing hypertension dana hypertension na apena high BP1 ba high ne adana BP1 big complications yam thu ya